Lengang school SHUTI THADOKKHRABASU PHIJAM Hemanjit AMASUNG HIJAM LUWANGBI LINTHOINGAMBI MEEHAT YANINGDABA PHONGDOKTUNA NGASISU MAHEIROI LISHING KAYANA IRANG HOURAKKHRE IRANG ADU LAKSINNABA HOTNABDA PULISNA TIYAR GAS AMDI MOG BOM KAPPADA MAHEIROI KAYA ASOPPA NANGKHRE ngasi ayuk pung 8 rom tarakpa duwaidagi tongan-tongan ba school amasung college ki mahiroi kaya pisumda laiba how ground da punba horaki mahiroi sing adu mapung phana punba horaba matung ayuk pung 13 khara helakpa duwaida mafam adudagi we want justice mahiroi hatpa yaningde athubada mi hatpa sing puthokadabani haiba kholau kaya lauduna imphal more lambi gi awang pangna rally chatpa hauki khanghaudana lakiba mahiroi singi rally aduna maram oiraga hairiba lambi paring asigi singzamai thoksom laikai mapadagi moirang khom fauba traffic jam thokduna chathok chasinda chauna kaiba thoki mahiroi singi rally adu makhatana changsin bangamdanaba imphal west district police ke SP na luchingba state force na moirang khomda leiba krishna premi walpam manakta akan Jackson Thorang lokat poina bar wire season aduna barricade thamjilaki mafam aduda rapid action force ke personnel ke asu deploy tawrakibaga loinana Manipur police ki riot control vehicle water cannon amasu mangzongna thamki rally lakiba mahiroi sing aduna moirang khom kabui khol yausalakpada rally adu ngahak lepki madugi matung mahiroi tara romna saba mihut kangbu ama makhut thangatuna SP gi manakta sangsilaki Mihut Kangbo aduna SP ga wari sanaba matamda mahiroi ani hatkiba dugi matangda governor amasung chief minister da memorandum amamam pisinba lakpani makhoibu makhata na rally chatpagi ayaba pibiyu haiki maduda SP na governor di masalaite chief minister da memorandum pisinbadi yagani madugi dama mahiroi nupa tara amasung nupi taragi mihut ama chief minister gi banglo da changnaba khanghanki adumoinamak memorandum da hapkadaba point kharagi matangda chai anaba lakpadagi chief minister da memorandum pisinbagi wafam madungai haki oina toki Madugi matung mahiroi sing aduna barricade thamliba mapadu fauba changsilaktuna kholau camera lauki mahiroi singi khongjang adu kanchilakpadagi police na tear gas amasung mog bomb kaya kaptuna mahiroi sing adu tan khaiki kaina thangda mahiroi mihut kangbu amana SP ga wari sanarba matung mahiroi nupa 15 amasung nupi 15 gi mihut ama chief minister unanabagi damag SP na luchingduna chatki